hek ubada swai laugadaba miu yamkhak laiba mayam ado mayam kanano haibdo ai ucherage ai channel se nauna changakpasing subscribe tawsanbiramo ngai thong nga ko sakai sawa yam haung sawa gi mong da mun pat khalage eta sawa gi kaino ma leyo ko masidani aina masig napi da di thar ge sipi ai napi thaduk sar budi si thar ge na ai asas lekhre Kangleicha mayam ngasi se ayu angan basida koi mayam hek ubada swai laugadaba miu yamkhak laiba mayam ado mayam kanano haibdo ai ucherage ado lai maram sina ai gidi mayam da dum mayam na su hena khangamani ai gida napi khar chara khar thajaba se si je lawba lakpane ba ai mi sakto mayam ucherake ba ko mayam kari feel tauge haibdo mayam tang yemina se ko mayam si leisare mayam si kara mange mase mayam na di hek yengbada phagi phrang oina dum yengbada adum hekta ubaneba adubu magi thamoida mangonda kari feel tauge haibado mayam adum ngasigi wari watai sa matamjida habet khangani aduga ngasi aigi nakta chara lawbulai se ma khakta nate koi gi youtuber haitare ko entertainment gi oiba youtuber amkhak makhoi ani se koi gi brother duga makhoi ani na haiba napi se tharaga koi gi wa culture rom da changak ba haitare ko youtube su tawba da entertainment mayam da su tawna wa culture se tawnabagi damakta ngasi se changa ineba ado akhoi gi ebai mayam na har ga khangnaba akhoi gi ebai manaobi ngasi aigi nakta laaga napi lawba se ebai gi kari karma wakhalon dagi santa habiyo koi gi isendagi ko ebai na nang sarsi puto kasi yam no jare masing sarsi in thieves the France and hindagi koi short pumo ke se yam sal thiev phangde adu singi da matokram ler manai singi from solwam matorom basa masina ai koi kudum sabase oire haitar adu pasing haitar gudi sindagi hariba manamasing basa si phangzabse koi yam lai phone koi lobse ado ebai sigi napi chara se ebai na lobulai se kari season nabno haidi kari da season gadoino ebai amtang haibiram masi aina haijening bang khole koi haming khar lije haming satret ko se hiu se kano niko number niko koi ebai na loi se mayam adum tamina se da haming sin pam sabo sinjak makhalam masih kita orang terkala ini aspambi sih thada biar roh masih tharge haji sama air lebar kami kata sunti masih ngana sih yang pamba nabi makalam mana aduga jinganu sih yang pamba sama aku ini gaya aku ini ngai thong aku ini sakai sawa yang haung sawa gimong damun pat lagi itu sawa kaino malay aku masidani aina masig napi da di thar ge sipi ai napi thaduk sar budi si thar ge na ai asas lekhre yes akoina haidi production wang ba hena kana ba chanabam yamak ba hariba napi makal sina hena phai haibani ebai na haibi ri se ko ado ebai masigi napi se tharaga ebai na ngasi khoi ebai se youtube su tawri ne bu ko khoi brother am ga pullaga tawri ba youtube se tawna napi se farming gi lamda changak pa se na chen gi side yamna nungai ba haitare ngasi je hek ebai na lawla ko u ba matam sida khoi wa culture ebai hugumba mana wa culture da changak ki bai je ko gi chawra ba khoi youth sing ji gi mai pa ko ma khakni ngasi ebai manaobi na hotnariba khoi gi mayam dei entertainment tawna ngasi farming gi lamda changai se aduki matte I appreciate you ebai ko khoi ebai bu thagatchari aduga ngasi ebai na sigi napi se heng tharaba matungda sizina ga doriba sa chan yen nganu mayam haibi gre ko masi sungsoi soidana mai pakpo oibiyu aduga ebai sigi napi sigi details se hana khangbibra natragana nasen gi video se yeng kana khangbibra khoi ge agriculture department da tanakanda semasi yang paung benapi makalam ni masigi pambi se adum na pang taraga thabiyo adiga aduna pijaning ba haming do ro jen do ro nganu do ro and detail nga do ro masi loin every loin job to we are ba napi makalam ni
ꯃꯁꯤꯗꯤ ꯑꯩꯈꯣꯏ India sida phangde outside the chen India dei phang bana teba outside the chen bane yes masi makni akoi masi gi napi makal se ibai manau bina hana knowledge leram bai ai leram da bai adubu ibai manau bina haiba po sidi akoi gi red napier ga haise Australia de horok pose Australia da gi neba ibai manau bai haibir se mak chummi aduduga ibai masi gi kano se nachen gi side gi ngasi koi gi ibai manau bi se wa culture da puchalaiba miyo se kadano haibde mayam ai angtang ujarke ibai manau bi se koi gi mayam ne hek gi yang bada ngausan na ba adagi faltu farang oina tawrga leiba man ba adubu achumba maikeida wa culture da puchalakadriba misak se kanano haibde mayam ai angtang ujarke akoi gi youtuber anoba youtuber hai tare ko mayam koi gi Nilin sharama akoi gi magi YouTube channel se Nilin sharama haidra leibane aduga Facebook page oina ju dum leibane ado aduga napi se ko mayam sida ngasi lai se to se le de napi se tharaga be phene jiksi thajlor ni keno da aduga ayenga gi ju oyare hainingai products ase yen nganu ke ka loi tau yare special products yam pam bai na dugi haibdi lo la ke no mase mafam made he kung tapang napi makal haidu oide ma di singna ba ma aduga sien ba ma daka oi aduga maze outside gi oi maramna aikun airport ta aikun tingka ga flight salaga aikun lawna bam darkar we lawna bam darkar oi adu ngasi gi haiba pot to tawdabi da ngasi di inang nangna khongjom jingtham haiba miyang gi mphum thamjaning bise akoi gi sin posa mayam su tujo indong su khangbirong gani aduga milan magning milan koi aduga ma sapun sani sapun sa milan sidagi an production phongbigani ada lingsin biraksi adongi apam manapi hariba makalasi taning belai targasu milan gi nak talapirga milan gi unabirga the milan de production lowi agani tanaraga haidi thabagi knowledge leitroga su adumag aina share tawjagani andum tanarga ane sumai tawni haibse amma course lorwa mani mangondagi andum introduction andum ko ibai ai course loiba di course loiba na chate ai experience hai tare sahi ahum mari je aina hona jarubagi experience hai tare experience leraba haibdi cross haibdi mase sigi magi thabagi horokpagi adagi ma inklakpagi adagi hawbadagi na loi phawhumbagi adugumagi channel sida mas pastor wa amani department na mas reception tawrawa aduga welcome reception tawrawa adugumba nang yare okay nang every kana gumam the nungsiuda production gives nang tawbiyo haina inform tawrawa dugumba miyoine okay thank you thagatchari ibai ko aduga ibai manau bise kanano habje mayam na khangnarabani adubu ibai manau bise wa culture da puraga khoigi suba nombrom da pusalaga khoigi afaba lambi am khakta changak nabagi damukta khalliba khoigi youtuber Nilin sharma busu hanna thagatchari aduga ngasi ibai manau bina aigi naktagi laaga naupi singse hawlaba matungda khoigi success oiba farmer ama oibiu adage khoigi brother Nilin sharma su khoigi somna tawbiriba YouTube tu adumak makhatana tawbirako yam nungai jai yengba adu mayamna adum hariba video sing adu Nilin sharma gi channel sida changaga adum yengbiu entertainment yam oibane yam nungai bane ngahak awab pothabada ko yam entertainment oiba haitare mayam changaga adumak yengbiu ngahak suruba nomuba waruba potharumakta haitare aduna ngasi gi damak te he Kangleicha YouTube channel gi milan sapam chara ngasi YouTuber Nilin sharma amadi khoigi mayamna basanta ras harga khangnaba khoigi manaobi harga su adum khangnaba pullaga YouTube tawmina bane ngasi aigi nakta laaga mayam aiga unajaraga wari watai sariba khoigi video se nungai musu nungai te comment section da amamtang thambiramu aduga aigi channel se nauna changak pusing subscribe tawsan biramu haiba wahai se hajar ga ngasi gi damak